Ngasi numida weram phongkhiba kangla pawdagi maruoiba paw khara khangajaraka miyamda khudo tamjige Center na Manipur da santi puraknaba kuki amasung maite punna tebal amata da wari sananaba honare Manipur da hauzik tholiba kanglupki irang asigi waroisim puraknaba zaliba sahi asigi November natraga December thada ungkhanariba kuki amasung maite kanglup anigi mioising tebal amata da wari sananaba tharang tawri haina official oiba pawgi source amana haire Amaramda kanglup ki irang asiga mari lenyana kanglup anima ki miyoisingna police army dagi nongmai lesing taruk hena lo tawkhibagi manungda hauzik phawbada nongmai lesing manga chani panyankhai gi mapal recover tawkrei masigi manungda nongmai lesing amaga supna marpro ga mapal de governor Ajay Kumar Balana surrender tawnaba appeal tawkhiba adugi matung inna voluntary oina group sing amasung lanai miyoisingna surrender tawrakhibani haire pawasina makhatana hairibana hauzik tholiba kanglup ki irang asi waroisin ama puraknaba center gi maikedegi su group singasu tangkak naina wari sanabagi mathakta security force gi maikedegi ain kaina pairama khulai kaya amasu phaga pangam khrei hingsa gi thodok singchu tapna hantharakle tha khara gi matungda de hauzik leiriba phibam asidagi hantharakna santi lakpa yabagi phibam da leire security force gi maikedegi imphal gi capital city dagi jingi manung hanjimba jaga sing yauna atei mafam kaya da Nongmagi tangai fadaba polam sing puthok pusin tawbagi thabak paikhatuna santi hanjil angnabagi thabak mai pakna chathare haukiba tha ahum lom asigi manungda kuki amasung maitei community anigi mihusing tunga na tangka ahum da wari sanakre police army dagi nongmai lising taruk hena lakhibagi manungda hauzik phawbada khulai lising manga chani pat yankhagi mapal recover tawre masigi manungda khwaidagi hena security force na recover tawkhibase June taraga humdoi amasung taraga marida Nongmai chani kunipan aduga July ahum dagi na mari phawbagi marakta singi district manga dagi nongmai chani ga subna ahum recover tawkhiba adune hauzik phawbada extortion ga mari lenyana case saruk register tawba yauna mioi chahum kun gi mathakta phare security force na phagatkiba khulai sing adugi manungdagi police army dagi lakhiba 303 rifles ayamba modify tawjuna sniper gun oina semba thengnai 303 rifles asi meter changwa gi range phawbada yamna effective oina sijinaba yai hariba rifles asigi but modify tawduna specialized oiba telescope sing fit tawduna hen accuracy oina ba sijinaba yai AK47 gi rifles asidi meter chahum chamri gi range leiba jaga khakta da effective oi kuki singi makedegi de electric pole kaya kakthatuna poppy gun sing sijinaduna maite sing de attack tawbagi thong kaya chathaki Masigi mathakta singi saruk singdadi afaba makhalgi nongmai sing sijinaduna ambush tawbuna chingba kaya su chathai haina pawgi source asina makhadana phongdokli makhatarapa pawda Indian Army na Myanmar da chathaba drone attack ta ULFA gi Luchingba kaya yauna lup mayamgi Cadre kolom sire Israel amasung France na saba drone sing India na sijinaraga chatharapa attack ni ULFA I Indian Army na Myanmar da drone attack singda United Liberation Front of Assam ULFA Independent Gi Luchingba kaya marum yauna tunga ballalaruf karagi Cadre kolom sire haina official oidriba paun haire haukiba ahingi pung anirom tarakpadagi nongalamdai pung marik tarakpa phawba khwaidagi changna chathakiba attack sing aduda laikhidraba sing adugi manungda ULFA gi Sabistal Lieutenant General Nayan Medi Elash Nayan Asom yauri Lodina Sabistal Brigadier Nages Rohonsu attack aduda sopana maram oidina laikhidrei yamdrabada ULFA I khaktagi oina mioi taraga maparom aruba phibamda aso apanangki hauji phabagi oina Indian Army natraga official amatagi makedegi thaudo asigi matangda wafam amata phongdorakpa leitre ULFA Independent attack asiga mari lejana thadorakpa jeol amagi matung inade Israel amasung France na saba drone sama yankhai hena sijinaduna ajobe attack asi security force na chatharakhibani attack asi India amasung Myanmar ge ngamkhai de leiriba Nagalagi lowa dagi hauduna Arunachal Pradesh ki pangsaw paus phawbagi manungda chatharakhibani attack asina maram oiraga Myanmar maikairomda leiriba lona thingkraba lup kayagi camp singda soanki attack chatharakhiba sing adugi mafamda chapchana thengnagani hainasu makhogi seol aduda makhatana falli ULFA gi seol aduda hai forcing aduna fighter jet sing phawba sijunaduna attack adu chathaki punama asi oidina su attack chatharakhiba sing adugi mafamda chapchana pakhum pikigani nakala maramda
India amade Myanmar gi ngamkhai paring ngak selebe Indian Army amasung Assam Rifles ki maikedi thaudo asigi matangda makhoi kari mata khangba leite operation sing chathakibagi pausu amata leite haina Guwahati de lairiba defense ki spokesperson Lieutenant Colonel Mahendra Rawata paugi agency amada phongdokki nakala maramda Assam ki Chief Minister Hemanta Biswa Saraman hai ULFA independent tholakpa statement ama thengnare adubo thaudo aduda Assam police sing amata yaukhiba leite Assam gi maikedi so asiguma thaba amada chathakhiba leite asiguma thaudok sing asigi matangda defense ki mai leinaba singna official oibe statement sing pirakadabani adubo hauju phawagi oina di haribe statement sing pirakpa leitri haike panba yabade haukiba kumjali sing aniga subna kunga mari dasu security force sing gi maikedi gi ULFA independent camp sing da drone attack chathaduna chauna aso apan tho ankiba leire thaudo aduda lup asigi maikedi gi makhogi leader sing so anki haina phongdokhiba leikrabani nakal amaramdana ULFA independent asi Assam da yumpham oiba lalarup amani hauji phawagi oina lenga ka kari ko mahiram amatada wari sana banatraga peace accord na singba khoye pinadana lairi balup ama oiribani makhatara pa pauda Zeriyang rom furup singa kuki ga unkhana ba hengalakle Naga area da Zaraman Road Tiger Road semhandana ba rongmaina IM da wakat krei Naga singa namna taba area da kuki singna semgani haina tawriba Zaraman Road amade Tiger Road ase semhandana ba rongmaina ga council Manipur RNCM na NSN IM da wakat krei rongmaina ga council ki president KC Sabiona khoyepiduna NSN GPRN ki ministry of Kelo Affairs ki Kelo Councilor Rathaba Memorandum Amanhai Kukizo Maintain Group Singna Semgani Hana Tauriba Zaraman Road Amadi Tiger Road as Inagasina Kundaba Mapam Haibadi Zudang Tek Nato Kabui Isum Kabui Loklen Wakong Amadi Ireng Pauduna Semgani Haide Mapam Asigi Akoibada Sugi Kem Hangdotuna Kulai Pabaka Dar Lising Amai Henela Silakliba Si Rongmai Riangmai Amadi Impuinaga Singilamdani Lona Myanmari macha singi yomkok tararom so nauna sajinduna leire Tamelong amadi none district kilona ba mafam asida mahaurolgi mathong hulaktraba khulai paiba thamjinba si maram chade makhoi singa sibu union home ministry gi agency singna mateng pangsimbagi mami uba phange asiguma thong singa sina naga gi lam amade hingbagi hakta achauba singna ba ama oirakle maram asna naga singna su isanga thokchana ba Angamba pambai sijina bagi tangai fada balakle maram asna kukizo maintain group singna handa urongmai reangmai amade impuinaga tribe singilamda chatharakliba thong ase apamba nagage national territorial issue ni haina lawbiduna akamba mi engsanghaningi lojina furup machelgi marakta pamdaba thodok thokjana ba akhana ba thorang paikha piyo haina makhata rakle